Hello mayam. ꯂꯩꯀꯥꯏꯁꯦ ꯌꯦꯜꯂꯣꯏꯁꯤꯕꯨ ꯇꯥꯟꯁꯕꯤ ꯈꯛꯇꯔꯕ? Hello guys, welcome back. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯔꯦ ꯏꯟꯇ꯭ꯔꯣꯗꯣ ꯌꯥꯝ ꯁꯥꯡꯅ ꯄꯤꯔꯨꯔꯅꯨ ꯃꯌꯥꯝꯁꯨ ꯊꯝꯅꯦꯜ ꯎꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯃꯉꯥꯜꯒꯤ ꯂꯦꯇꯦꯁ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗꯨꯅꯤ ꯍꯧꯔꯣ ꯐꯔꯦ ꯃꯌꯥꯝ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯈꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯥꯡꯗꯕꯤꯗ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯍꯧꯅꯕ ꯇꯧꯔꯁꯤ. Let's go. ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯕꯨꯗꯤ ꯀꯅꯥꯝꯇꯅ ꯑꯐꯕ ꯍꯥꯏꯕꯤꯔꯣꯏꯀꯣ ꯈꯪꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯄꯦꯟꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄꯦꯟꯗꯕꯁꯨ ꯂꯩꯇ꯭ꯔꯦꯗ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯌꯧꯅꯕ꯭ꯔꯥꯅꯀꯣ ꯁꯨꯝ ꯑꯩꯁꯦ ꯅꯤꯖꯔꯛꯏꯅꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯄꯨꯟꯃꯤꯟꯅꯔꯝꯕꯀꯣ ꯂꯨꯅ ꯇꯤꯟꯅꯖꯔꯝꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯍꯥꯏꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯒꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯃꯔꯨꯞ ꯃꯁꯦꯟ ꯄꯨꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯁꯨꯛꯄꯨ ꯄꯨꯊꯣꯛꯇꯕ ꯃꯤꯁꯛꯅꯤ ꯑꯩꯁꯦ ꯑꯗꯨꯒ ꯁꯦꯠꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇꯗꯅꯀꯣ ꯃꯤꯉꯣꯟꯗꯒꯤ ꯐꯨꯔꯝ ꯐꯨꯔꯤꯠ ꯋꯥꯏꯔꯒ ꯁꯦꯠꯂꯒ ꯍꯤꯡꯉꯛꯄ ꯃꯤꯅꯦ ꯑꯩꯁꯦꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯨꯝꯅꯃꯛ ꯐꯪꯉꯤ. ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯦꯀꯣ ꯃꯔꯨꯞꯈꯩꯁꯤꯡꯅꯀꯣ ꯑꯗ ꯑꯩꯁꯦ ꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕꯤꯕꯗꯣ ꯑꯗꯨꯝ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯞꯅꯕꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯔꯛꯄꯗꯣꯀꯣ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯄꯨꯊꯣꯛꯑ ꯑꯗꯨم ꯄꯨꯜꯂꯦꯕ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯑꯩ ꯆꯠꯇꯦꯕꯀꯣ ꯑꯇꯣꯞꯄ ꯐꯤꯔꯣꯜꯁꯨ ꯑꯩꯒꯤ ꯂꯩꯖꯕ ꯈꯔ ꯑꯗꯨꯝ ꯁꯦꯠꯂꯒ ꯆꯥꯔꯒ ꯑꯩ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯗꯒꯤ ꯐꯖꯕ ꯗ꯭ꯔꯦꯁ ꯀꯩꯀꯥꯁꯨ ꯑꯩ ꯃꯇꯝ ꯁꯦꯠꯄ ꯉꯝꯁꯨ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯏꯃꯥꯟꯅꯕꯈꯩꯁꯤꯡꯅꯁꯨ ꯑꯌꯥꯝꯕ ꯃꯣꯏꯗꯤ ꯀꯩꯇꯥꯔꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤꯗ ꯑꯗꯨꯝ ꯌꯥꯎꯕ ꯉꯝꯕꯅꯤꯅ ꯑꯩꯁꯨ ꯄꯨꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯉꯛꯄꯗꯤ ꯄꯨꯟꯁꯤꯗ ꯀꯅꯥꯝꯇꯒꯤ ꯄꯩꯁꯥꯁꯨ ꯀꯜꯂꯛꯇꯦꯕꯀꯣ ꯑꯗꯨꯒ ꯂꯧꯔꯒꯁꯨ ꯆꯥꯔꯛꯇꯦ ꯑꯩꯒꯤ ꯂꯩꯖꯕꯗꯨ ꯈꯛ ꯄꯨꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯒꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯇꯣꯛꯑꯦꯕ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯄꯨꯜꯂꯛꯄ ꯃꯇꯝꯗꯕꯨ ꯑꯣꯏꯔꯣꯀꯣ ꯑꯩꯅ ꯁꯤ ꯍꯥꯏꯈ꯭ꯔꯗꯤ ꯑꯩꯅ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯑꯗꯒꯤ ꯄꯩꯁా ꯄꯨꯈꯤ ꯇꯥꯔꯒꯁꯨꯀꯣ ꯍꯥꯏꯕ ꯉꯝꯖꯗꯦꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯤ ꯑꯩꯒꯤ ꯂꯩꯖꯕꯈꯩꯗꯤ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒꯗꯤ ꯇꯧꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯄꯩꯁా ꯁꯨꯛꯄꯨ ꯄꯨꯊꯣꯛꯇꯕ ꯃꯤꯁꯛꯅꯤ ꯑꯗꯒꯤ ꯗ꯭ꯔꯦꯁ ꯀꯁꯦ ꯋꯥꯏꯔꯒ ꯁꯦꯠꯄ ꯃꯤꯁꯛꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯉꯛꯄ ꯄꯨꯟꯁꯤꯗ ꯇꯥꯍꯩꯗ꯭ꯔꯕ ꯑꯗꯒꯤ ꯑꯊꯤꯕ ꯐꯠꯇꯕ ꯋꯥ ꯑꯗꯒꯤ ꯃꯌꯥꯝ ꯇꯥꯔꯦꯀꯣ ꯑꯗꯣ ꯊꯃꯣꯏꯁꯨ ꯀꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀோ ꯌꯥꯝ ꯇꯥꯔ ꯈꯥꯡꯕꯗꯀꯣ ꯑꯗꯣ ꯀꯩꯁꯨꯕꯨꯗꯤ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯔꯨꯞꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯨꯝ ꯑꯩ ꯇꯨꯡꯗ ꯉꯥꯡꯅꯍꯧꯅꯤ ꯍꯥꯏꯁꯤꯗꯤ ꯈꯟꯗꯕꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯃꯣꯏꯒꯤ ꯐꯠꯇꯅꯕ ꯑꯗꯒꯤ ꯀꯔꯤꯝꯇ ꯇꯧꯕꯤꯕꯁꯨ ꯂꯩꯇꯦꯕꯀꯣ ꯑꯩꯅ ꯍꯖꯤꯔꯥ ꯁꯨꯔꯛꯄ ꯃꯇꯝꯗꯁꯨ ꯄꯩꯁꯥ ꯑꯐꯪꯕ ꯈꯔ ꯂꯧꯕ ꯄꯤꯗ꯭ꯔꯒꯅ ꯇꯣꯛꯄ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯕꯣꯔꯣ ꯑꯩꯈꯣই ꯃꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏꯒꯦ ꯑꯗꯣ ꯌꯥꯝ ꯐꯕ ꯃꯤꯁꯛꯅꯦ ꯃꯥꯁꯨꯀꯣ ꯑꯩꯒꯤ ꯏꯆꯥ ꯏꯄꯥꯟ ꯃꯇꯝꯗꯁꯨ ꯃꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯈꯤꯀꯣ ꯆꯥꯅ ꯊꯛꯅꯕ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩ ꯄꯩꯁꯥ ꯂꯩꯇꯕ ꯃꯇꯝ ꯑꯣꯏꯕꯀꯣ ꯑꯗꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯈꯤꯕꯀꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯉꯝꯖꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯩꯒꯤ ꯃꯔꯨꯞ ꯈꯔ ꯐꯪꯕꯀꯣ 13,000 ꯑꯗꯨꯃꯥꯏꯅ ꯐꯪꯈꯤꯕꯀꯣ ꯑꯗꯨꯈꯛ ꯂꯩꯖꯕ ꯑꯩꯁꯨꯀꯣ ꯑꯗꯣ ATM ꯑꯃ ꯄꯥꯏꯌꯦꯕ ꯑꯗꯣ मासु याम चिनबा हिंगोनगी खनबगी केस थेंगबगी मासु याम वाबा टाइमिंग ओइबा हाइतारेको पैसा लेनदबगी अयो मोय अवाबदु उरकांदा अगी लेजेबा खजे मतें ओयोला ATM कार्ड को पिनबो हाइदोगा मोदा पिथुएबो नंग नंग नमक मतमदा दum सिंगवानako ai पैसा तांगे मोदगे यावगा पैसा तांगेना मोगन हजिरा सुरगा लेगिबा इजे अदुबो वै तौवेबको दुहना थमोई पिकपगीदे नते अदुई मथक्ता हजिक हजिकसु आइना लामगा पाल सिंगुम फु हुंद्रा मयाको इमानावा याम नुसिबा इमानाबने अदुसुको माजु याम वाजबा निपिङाइदगी ताया वर्कशॉप तौजरगा
ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯖꯔꯛꯄ ꯃꯤꯁꯛ ꯑꯃꯅꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯃꯥꯁꯤ ꯑꯗꯨꯝ ꯗꯥꯎ ꯌꯥꯗꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯍꯧꯒꯠꯄꯁꯦ ꯁꯨꯡꯉꯝ ꯉꯝꯗꯕꯀꯣ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯅꯦꯕ ꯃꯥꯁꯤꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯖꯕ ꯈꯔꯗꯣ ꯂꯨꯄꯥ ꯂꯥꯛ 1,50,000 ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯏ ꯃꯌꯥꯗ ꯑꯩꯉꯣꯟꯗ ꯇꯥꯏꯌꯔ ꯋꯥꯔꯛꯁꯣꯞ ꯑꯃ ꯃꯥꯅ ꯍꯧꯗꯣꯛꯆꯒꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯄꯤꯌꯦꯕ ꯄꯣꯠ ꯀꯔꯤꯝ ꯊꯝꯗꯦ ꯑꯃ ꯀꯔꯤꯝ ꯇꯧꯗꯦ ꯃꯔꯨꯞꯅꯤ ꯅꯨꯡꯁꯤꯅꯀꯣ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯍꯧꯗꯣꯛꯆꯧ ꯍꯥꯏꯅꯀꯣ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯦꯁ ꯆꯥꯎ ꯂꯧꯅꯔꯕꯅꯦꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯕꯒꯤ ꯑꯩ 3 ꯀꯥꯕꯤꯗ ꯍꯥꯏꯕꯅꯦꯕꯀꯣ ꯌꯥꯕꯅꯦꯕ ꯑꯗꯨ ꯐꯥꯎꯕ ꯃꯤ ꯆꯪꯉꯛꯇꯦ ꯄꯩꯁा ꯂꯥꯛꯇꯦ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯥꯏꯅꯀꯣ ꯐꯪꯗꯦꯕꯀꯣ ꯏꯟꯇꯔꯦꯁ ꯑꯩ ꯂꯧꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯄꯤꯅꯕ ꯇꯧꯍꯦ ꯈꯣꯠꯂꯣ ꯍꯥꯏꯅꯀꯣ ꯑꯗꯨ ꯍꯦꯟꯅ ꯑꯩ ꯍꯥꯏꯕ ꯉꯝꯖꯗꯦꯕꯀꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦꯕ ꯃꯥꯁꯨ ꯋꯥꯖꯕꯅꯤꯅꯀꯣ ꯉꯁꯤ ꯐꯥꯎꯕ ꯀꯠꯊꯣꯛꯑꯒ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯅꯤ ꯑꯗꯒꯤ ꯑꯩꯅ ꯁꯤ ꯇꯧꯔꯦ ꯃꯣꯏ ꯍꯔꯥꯎꯖꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯅꯦ ꯑꯗꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯉꯦ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝꯅꯒ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤꯕ ꯎꯠꯄꯤꯕꯗꯣ ꯑꯩꯉꯣꯟꯗ ꯐꯪꯕꯗꯣ ꯑꯗꯨꯈꯛ ꯄꯥꯝꯖꯩꯀꯣ ꯑꯗꯨ ꯄꯥꯝꯃꯒ ꯊꯃꯣꯏꯁꯦ ꯆꯥꯎꯔꯒ ꯊꯕꯛꯁꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗꯗꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯅꯨꯡꯁꯤꯕꯅꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯁꯨꯐꯪ ꯐꯪꯗꯕ ꯊꯕꯛꯁꯨ ꯑꯗꯨꯝ ꯇꯧꯕ ꯃꯤ ꯋꯥꯁꯨ ꯑꯗꯨꯝ ꯇꯥꯕ ꯁꯤꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯤꯀꯣ ꯐꯅ ꯅꯨꯡꯁꯤꯅ ꯄꯨꯟꯈꯤꯕ ꯇꯥꯔꯒꯁꯨ ꯐꯅ ꯍꯔꯥꯎꯅ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯁꯨꯀꯣ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯂꯩꯈꯥ ꯍꯦꯛ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯂꯥꯟꯕꯕꯨ ꯑꯣꯏꯔꯣ ꯆꯨꯝꯕꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯂꯥꯟꯕꯕꯨ ꯑꯣꯏꯔꯣ ꯆꯨꯝꯕꯕꯨ ꯑꯣꯏꯔꯣꯀꯣ ꯑꯩꯒꯤ ꯍꯦꯛ ꯂꯩꯈꯥ ꯇꯥꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯗꯥꯎꯟꯐꯣꯜ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯅꯥꯝꯇꯅ ꯀꯩꯅꯣ ꯇꯧꯔꯣꯏꯀꯣ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯔꯣꯏꯕꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪ ꯁꯤꯗꯕ ꯅꯪꯒꯤ ꯐꯠꯇꯕ ꯍꯣꯜꯂꯒ ꯉꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩ ꯍꯥꯏꯔꯒꯀꯣ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯟꯅꯕ ꯑꯃ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯑꯗꯨꯕꯨ ꯐꯠꯇꯕꯅꯣ ꯑꯅꯝꯕ ꯑꯣꯏꯌꯦꯕꯀꯣ ꯄꯨꯜꯂꯨꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦꯅ ꯈꯜꯂꯦꯀꯣ ꯃꯔꯝꯗꯤ ꯃꯣꯏꯗꯒꯤ ꯀꯥꯟꯅꯕ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯀꯥꯟꯅꯕꯗꯤ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯄꯨꯜꯂꯒꯀꯣ ꯑꯩꯒꯤ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯉꯥꯡꯕ ꯑꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯨꯟꯕꯤꯌꯨ ꯐꯠꯇꯦ ꯈꯪꯍꯧꯗꯗꯤꯀꯣ ꯁꯠ ꯂꯥꯞꯊꯣꯛꯅꯕꯀꯣ ꯍꯥꯏꯗꯤ Maya may mo to ka, no si tuya. Ado, pare ma video se vidalo no tarage, ma ba ki wai sia ado. Mayam ki mo ta kai haning ba ado video se kame se jada nam thambiran bayani. Pare ma ta ra da kana sia pare.